ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯗꯤ ꯍꯦꯔꯝꯕ ꯅꯝꯊꯥꯛ ꯇꯧꯗ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯐꯪꯈꯤꯗ꯭ꯔꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯩ ꯐꯪꯅꯤꯁꯤꯅꯦ ꯂꯨꯍꯣꯡꯕ ꯇꯣꯛꯑꯦ ꯅꯪꯗꯅꯤ ꯃꯥꯡꯖꯗꯣꯏꯕ ꯍꯦ ꯑꯩꯅ ꯅꯪꯕꯨ ꯂꯦꯞꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯊꯥꯡꯅ ꯊꯤꯜꯂ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯣ ꯅꯪꯅ ꯊꯥꯡꯒ ꯊꯤꯜꯂꯒ ꯑꯩꯗꯤ ꯂꯐꯣꯏ ꯆꯥꯔ ꯂꯩꯔꯅꯤꯍꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯁꯣꯗꯔꯣ ꯏꯁ ꯍꯩꯃꯥ ꯅꯪꯅ ꯑꯦꯁꯣ ꯌꯥꯝ ꯄꯥꯝꯃꯒꯅꯦ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯃꯉꯛ ꯄꯩꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯥ ꯑꯣꯏꯅ ꯐꯥꯔ ꯄꯣꯔꯛꯀꯦ ꯍꯦ ꯁꯛꯊꯤꯕꯣ ꯃꯌꯥꯛꯇꯨ ꯍꯤꯡꯌꯣꯝꯅ ꯃꯥꯟꯕꯣ ꯍꯦ ꯆꯤꯡꯒꯟꯕꯤ ꯅꯥꯏꯅꯣ ꯉꯥꯃꯨ ꯃꯥꯟꯕꯤ ꯍꯦ ꯆꯤꯡꯒꯟꯕꯤ ꯌꯥꯔꯦ ꯊꯝꯃꯣ ꯕꯥꯎꯗꯣꯟ ꯍꯣꯏ ꯏꯇꯩꯃ ꯎꯗꯕ ꯀꯨꯏꯔꯦꯗ ꯑꯩꯁꯨ ꯏꯇꯩꯃꯒ ꯇꯥꯗꯒ ꯎꯗꯕ ꯀꯨꯏꯔꯦꯗꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯦ ꯅꯪꯕꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯁꯤꯕꯨ ꯇꯥꯊꯧꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯏꯅꯦ ꯑꯣ ꯑꯁ ꯀꯨꯏꯔꯦꯗ ꯅꯌꯥꯝꯕꯗꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒ ꯇꯥꯈꯤꯗꯕꯁꯦ ꯏꯇꯩꯃ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯌꯦꯟ ꯁꯦꯝꯐꯝꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣ ꯑꯗꯨꯒ ꯏꯇꯩꯃꯁꯨ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯌꯥꯎꯅꯅꯕ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯅꯣꯏ ꯁꯦꯝꯃꯨꯔꯣ ꯆꯣ ꯆꯠ ꯍꯣꯏ ꯑꯩ ꯇꯧꯒꯦ ꯁꯦ ꯐꯝꯃꯨ ꯏꯅꯥꯎꯁꯥ ꯁꯤꯗ ꯐꯝꯃꯨ ꯐꯝ ꯑꯁ ꯕꯥꯎꯗꯣꯟ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩꯕꯨ ꯄꯨꯛꯅꯤꯡꯁꯤ ꯏꯔꯥꯡ ꯂꯥꯡꯉꯤꯗ ꯍꯥꯏ ꯀꯩꯝꯇ ꯈꯟꯒꯅꯨ ꯇꯥꯊꯧꯕ ꯂꯥꯛꯎꯅ ꯍꯦ ꯂꯥꯛꯑꯦ ꯇꯥꯊꯧꯕ ꯏꯇꯩꯃ ꯑꯩ ꯏꯅꯥꯎꯁꯤꯡꯁꯦ ꯁꯝꯇ ꯇꯥꯛꯆꯒꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ SBIꯒꯤ ꯕꯦꯡ ꯃꯦꯅꯦꯖꯔ ꯑꯣꯏꯕꯗꯨ ꯇꯥꯊꯧꯕ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯅꯣꯡꯃ ꯏꯕꯥꯅꯤꯅ ꯆꯪꯉꯨꯕꯗꯨꯔꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯑꯣ PWDꯗ ꯑꯦꯁꯣ ꯑꯣꯏꯔꯤꯅꯤ ꯑꯣ. ꯑꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯂꯦꯛꯁꯟ ꯇꯧꯈꯤꯗꯅ ꯑꯗꯨꯗ ꯌꯥꯎꯔꯤꯅꯦꯃꯤ ꯑꯣ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯨ ꯑꯗꯨ ꯏꯇꯩꯃ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯌꯨꯝ ꯀꯥꯁꯦ ꯗꯣꯂꯥꯟ ꯑꯊꯣꯟꯅꯤ ꯀꯩꯅꯣꯅꯤ ꯏꯇꯩꯃ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯕꯤꯗ ꯇꯨꯕꯠ ꯅꯥꯇꯩ ꯁꯝꯃꯒ ꯑꯩꯈꯣꯏ ꯑꯐꯕꯔꯣꯝꯗ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣꯅꯤ ꯇꯥꯗ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯎꯕꯤꯗꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯏꯅꯥꯎꯁꯤꯗ ꯄꯤꯔꯁꯤ ꯁꯤꯅꯤ ꯍꯥ ꯑꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯣ ꯑꯐꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯌꯥꯐꯝ ꯊꯣꯛꯏꯅ ꯑꯁ ꯑꯗꯣ ꯇꯥꯊꯧꯕ ꯂꯨꯔꯤꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯌꯣꯃꯤ ꯇꯥꯊꯧꯕꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯎꯕꯤꯅ ꯌꯥꯗꯦꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯥꯎꯔ ꯂꯥꯛꯏꯅꯤꯅꯦ ꯑꯦꯔꯥ ꯁꯅꯥ ꯈꯧꯗꯥꯎꯗ ꯈꯨꯗꯤ ꯊꯤꯔꯒ ꯈꯨꯟꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯏꯄꯥ ꯂꯩꯔꯤꯕꯣ ꯁꯤꯟꯗꯣꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝ ꯄꯪꯕꯅꯤ ꯑꯇꯩ ꯂꯥꯏꯔꯤꯗ ꯕꯥꯎꯊꯣꯟ ꯏꯇꯩꯃꯁꯦ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ ꯌꯥꯝ ꯁꯥꯏꯗ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯅꯆꯟꯅꯨꯄꯤꯁꯦ ꯍꯌꯦꯡ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯃꯤ ꯅꯪ ꯁꯦꯟꯒ ꯌꯥꯎꯔꯗꯤ ꯂꯨꯄꯥ 3,000ꯂ 4,000ꯗ ꯄꯨꯍꯧꯒꯦꯕ ꯑꯦꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯃꯛ ꯄꯤꯒꯦꯁꯦ ꯅꯉꯣꯟꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯏꯌꯥꯝꯕ ATMꯗꯩ ꯁꯠꯂꯨꯔꯗꯤ ꯂꯩꯅꯤ ꯑꯗꯨꯗꯤ ꯆꯠꯂꯣ ꯂꯧꯊꯣꯛꯎꯔꯣꯗꯅ ꯑꯗꯨꯒ ꯂꯨꯄꯥ 5,000 ꯄꯤꯔꯣ ꯀꯔꯤꯒꯤ 5ꯅꯣ 10 ꯑꯗꯨꯝ ꯄꯤꯍꯟꯒꯦ ꯑꯪꯀꯜ ꯏꯅꯥꯎꯁꯦ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦꯀꯣ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯂꯩꯀꯥꯏꯅꯁꯨ ꯌꯥꯔꯤꯕ ꯃꯤꯅꯤ 10 ꯄꯤꯍꯟꯒꯦꯀꯣ ꯑꯩ ꯆꯠꯁꯦ ATMꯗꯩ ꯂꯧꯊꯣꯛꯎꯁꯤ ꯍꯣꯏꯅꯦ ꯑꯍꯟꯁꯤꯡꯗ ꯊꯧꯒꯜꯂꯣꯟꯗꯨ ꯇꯧ ꯈꯨꯔꯨꯝꯃꯨꯅꯦ ꯍꯩꯃꯥ ꯌꯥꯔꯦꯗ ꯑꯗꯨꯒꯅꯦ ꯅꯣꯏ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯔꯗꯧꯅꯤꯀꯣ ꯈꯔ ꯊꯨꯅ ꯍꯜꯂꯧ ꯇꯥꯃꯅꯤꯔꯦꯞ ꯁꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯪ ꯁꯦꯟ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯉꯁꯥꯏ ꯌꯦꯟ ꯂꯩꯕꯒꯤ 100ꯈꯛ ꯂꯦꯝꯕꯅꯤ ꯑꯗꯨꯗꯤ ꯌꯥꯎꯔꯤ ꯑꯦꯔꯥ ꯅꯪꯁꯨ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯑꯒꯕꯨ ꯂꯨꯄꯥ 100ꯈꯛ ꯌꯥꯎꯔꯤ ꯀꯥꯏꯅ ꯅꯪꯒꯤ ATMꯗꯨꯕꯨ ꯀꯌꯥ ꯆꯤꯡ ꯌꯥꯗꯣꯏꯅꯣ ꯀꯥꯏꯗꯤ ATMꯅꯣꯗ ꯏꯃꯥ ꯄꯣꯛꯄꯗꯩꯕꯨ ꯎꯗ꯭ꯔꯤ ꯑꯩꯗꯤ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯑꯒ ꯁꯦꯟ ꯌꯧꯗꯅ ꯂꯥꯛꯏꯗꯨꯕꯨ ꯇꯥꯃꯅꯤ ꯗꯦꯕꯗꯕꯨ ꯁꯦꯜ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯑꯩꯉꯣꯟꯗꯔ ꯏꯆꯥ ꯑꯁ ꯂꯨꯄꯥ 100ꯗꯤ ꯌꯥꯎꯔꯤ ꯑꯁ 1,000ꯗꯒ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦ ꯇꯥꯗ ꯅꯪꯁꯨ ꯍꯣꯏ ꯂꯩ ꯃꯍꯨꯒꯦꯗꯤꯀꯣ ꯈꯔ ꯄꯋꯥꯔ ꯇꯧꯋꯣ ꯌꯨꯝ ꯆꯠꯁꯤ ꯅꯃꯥꯒꯤ ꯈꯨꯗꯣꯞꯂꯥ ꯂꯤꯛꯂꯥ ꯃꯗꯨꯅ ꯐꯔꯅꯤ ꯇꯥꯗ ꯍꯦ ꯍꯨꯔꯥꯟꯕꯗ ꯐꯣꯟ ꯄꯥꯏꯔꯛꯇꯕ꯭ꯔꯥ 이베마 링디 짤리 숭파이 빠락대 그나이 보는데 빨리 라스코다 ꯍꯜꯂꯣ ꯍꯦꯔꯝꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯗꯤ ꯍꯦꯔꯝꯕ ꯅꯝꯊꯥꯛ ꯇꯧꯗ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯐꯪꯈꯤꯗ꯭ꯔꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯩ ꯐꯪꯅꯤꯁꯤꯅꯦ
ꯂꯨꯍꯣꯡꯕ ꯇꯣꯛꯑꯦ ꯅꯪꯗꯅꯤ ꯃꯥꯡꯖꯗꯣꯏꯕ ꯍꯥꯏꯌꯣ 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 ꯍꯦ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯊꯥꯡꯅ ꯊꯤꯜꯂ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯣ ꯅꯪꯅ ꯊꯥꯡꯒ ꯊꯤꯜꯂꯒ ꯑꯩꯗꯤ ꯂꯐꯣꯏ ꯆꯥꯔ ꯂꯩꯔꯅꯤꯍꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯁꯣꯗꯔꯣ ꯏꯁ ꯍꯩꯃꯥ ꯅꯪꯅ ꯑꯦꯁꯣ ꯌꯥꯝ ꯄꯥꯝꯃꯒꯅꯦ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯃꯉꯛ ꯄꯩꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯥ ꯑꯣꯏꯅ ꯐꯥꯔ ꯄꯣꯔꯛꯀꯦ ꯍꯦ ꯁꯛꯊꯤꯕꯣ ꯃꯌꯥꯛ ꯆꯨꯍꯤꯡꯌꯣꯟ ꯃꯥꯟꯕꯣ ꯍꯦ ꯆꯤꯡꯒꯟꯕꯤ ꯅꯥꯏꯅꯣ ꯉꯥꯃꯨ ꯃꯥꯟꯕꯤ ꯍꯦ ꯆꯤꯡꯒꯟꯕꯤ ꯌꯥꯔꯦ ꯊꯝꯃꯣ ꯐꯖꯩꯌꯦ ꯆꯠꯂꯣ ꯉꯥꯅꯨ ꯂꯥꯕ ꯑꯃ ꯊꯤꯔꯨꯆꯣ ꯑꯩ ꯏꯃꯥꯒꯤ ꯎꯄꯨꯗꯒꯤ ꯁꯦꯜ ꯈꯛꯇ ꯊꯤꯔꯨꯆꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎꯔꯣꯀꯣ ꯏꯃꯥ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕ ꯋꯥꯅꯤ ꯁꯛꯇꯨꯒ ꯃꯃꯥꯟꯅꯕ ꯊꯥꯔꯛꯑꯒ ꯂꯨꯄꯥ 2,200,000ꯒꯤ ꯆꯦꯛ ꯃꯅꯥ ꯊꯤꯜꯂꯛꯀꯦ ꯀꯥꯏꯅ ꯏꯃꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯦ ꯃꯗꯨꯒꯤ ꯆꯨꯍꯤꯡ ꯌꯣꯟꯕ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯆꯥꯛꯀꯗꯣ ꯆꯥꯎ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯔꯣꯏ ꯆꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯣꯗꯅ ꯑꯗꯨꯝ ꯁꯤꯅꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯅ ꯂꯨꯍꯣꯡꯕ ꯊꯤꯟꯕꯒꯤ ꯃꯌꯨꯝꯗꯒ ꯄꯨꯁꯤꯟꯕ ꯃꯇꯝꯗꯣ ꯑꯗꯒꯤ ꯗꯥꯔꯤ ꯃꯄꯥꯟ ꯀꯥꯔꯝꯗꯥꯏꯗꯣ ꯅꯅꯦꯝꯄꯣꯛꯀꯤ ꯃꯈꯣꯡꯗꯣ ꯅꯦꯠꯀꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯑꯣ ꯏꯃꯨꯡꯗꯣ ꯅꯪꯅ ꯉꯝꯅ ꯄꯥꯅꯕꯅꯦ ꯑꯣ ꯈꯪꯉꯅꯤ ꯑꯗꯨꯗꯤ ꯍꯥꯟꯅ ꯅꯦꯠꯍꯧꯗꯕ ꯌꯥꯗꯦ ꯑꯗꯣ ꯏꯃꯥ ꯑꯗꯨꯕꯨ ꯅꯦꯠꯇꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ꯭ꯔꯣ 이베마 netꯀꯗꯕꯅꯤ ꯅꯪꯁꯨ ꯍꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯦ ꯍꯥꯏꯔꯕꯗꯤꯅꯦ 이마ꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯦ ꯈꯪꯖꯤꯜꯍꯧꯑꯃꯤ ꯅꯪꯕꯣ